Ching Karaktei moibung khongba dagi surung ani dagi ne nupa amom chendhorei ba ko police manga sina ne tapa lo khalang dagi ba ayo ni mamang du cheli ba mra dagi ne nupa ni kagna ne matun du tanai ba mapun chigi ni phone lo jaraga ne masado ne chotana kan. Hello everyone, मैं अपना मेरी चैनल दा तराम नौकरी एक्चुअली दी हाइंग नम दोई ने बको मुझे नोय बकी मशीन मोरे अदो हाइंग नम दोई नि अदो हाइंग से अखोय दा चिचे मा लाकनी बको मयाम ना हुंबंग तरो ओइना हाइबा चिचे दो अदो हाइंग अखोय जुम दाइना कौ दोई नि अदो लाक दोई नि मोय अदो लागा हाइंग से आई अखोय जुम दा लागा कइनो ने आई नो वांग आंगे आई नो वांग आंगे ngang ina na चथवा Dari tu bila ngakoi dah lak pada ado do aina makse hung bang taro do koi miam taro kan nam mang do hung bang taro lagi aku. Ayo di mana? Ado miam yang mina si kamai taro do ado go actually game tu sana do ini bako hayeng se ado miam na thai na do paokhon chanba ba do ado gi paokhon chanba gi game do aina sana si na hai bako imana biga ado gi chiche do ga lak do ini ado gi ai khada kolom Singapore ado ga mama da gi thai na da moi gi paokhon chanba do ado do mama da gi hang do ini bako ado ga ai khara isala tham do ni Chanu Karino ni ya? Tahu risau. Ada macam ayuh si iba orang lagi, mama lagi hanga ga. Mama haro. Sekali ro. Nah, jadi video lalu tu lah. Nang lau roi ni. Nang kangi tu bukan. Iro ba. Jadi kali answer tu ino ba. Kali question tu ta. Cari tengok tan. Aduh di mi kanga ni na. Aduh, mana nang sabi do? Tap pai ra peng chong, lau rang sangang Karino. Kajing lo. Mama na macha da khuramba. Mama yu. Thok kau ra ka macha na mama da thok kau ra ka siba kai no. Mai ke. Ba te khalo na. Kai no macha no. Mama no. Movie ki matunda ngangbi nappa Karino. Ayo di mana? Movie ki matunda ngangbi nappa Karino. Mayam ay videos ki kitang maragtat na mayam di yam nagkana gada ba app ama introduce taraki ay na hydro ba app se pod yoning ba ama di pod learning ba misingi oragadi yam sathi na kana ba app oidoy ne ado apps ki maming di EastMarket asise akoy na Play Store da fangani ado duga yam nakana ba haraga siga pod punamag yun ba yay ko sell everything here from mobile headphone broken mobile part computers car bike dress jewelry adu gai ba mana sigi apps ga koina kaishum paisa ting da bida dukan ama phama matam da hojikandi paisa am tingi dana ko aduna akoi gi pocket tagi paisa zero da nang business hoba yabagi khudong chaba thamine hojikandi miyam na pod hongmo mafam like Meesho Flipkart tagi pochai miyam ma nung tigi thira ga lobo dumaina asiga su adugi system se chamana doine aduna siga na khatang khena ba haragadi si se 20 km gi area gi mina uba fangani aduga 20 km gi area gi mina su leiba fangani bako nangi na leiba area gi matungina oidoine hanbada tawdu se aina kamaina use tori kamaina sizine habado isga screen recording thamjaram gi mobile do ahanbada app se download tawraga open tawdringai da nangi location do hana update tawthokadabani bako location do hana on da thambigadabani account section da changa nangi register tawrani bako location kari class se yondori ba potu gi photos ga click tawrani kilometer 20 gi area gi manung siga thoktoine bako karim awaba leite siga noina tawdu se nang yondori ba poto phajana thambiraga ga photo ama kapani bako hojikandi photo gi size se yamna chawbani ado hojiki size khara ma chama hapa ma thaudai bako aduga siga reduce size ana asise lebele sigi app se sizina biraga su ya store da fangbani bako reduce size ana sigi app se asise nang install taraga siga changaga nangi photo se size se pikhan bi yabane ba aduga siga changaga smaina ina tawbu smaina siga photo se pikhalaga adum upload tawba yare adu natraga su aina yamna live ma haraga diko to se nang nangi friend amada WhatsApp ta tharo aduga nang amka return hana tharak pai hairo ba doi taradi nangi MB chawbdo amka mu return habakpa tharak matam da MB do automatically pikhi bane bako aduduna asigi tricks sina ba yai nang na photo leidringai da yon ba mi duga nangi phone number do udabida warisna bagi khudong chaba supi if you have any problem WhatsApp to this number aduga account create to ba madi sell to bagi matang da khang da ba leraga su siga pizari ba WhatsApp number siga noina warisna ba yagani aduga FAQ wana leibasiga koina click taraga kamaina sine kamaina step to fajana properly uba fangani sigi app se notice amasung kasa
ꯁꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯆꯕ ꯑꯦꯞꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯦꯞꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯃꯤꯟꯅꯔꯁꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯅ 3 daysꯀꯤ ꯃꯅꯨꯡꯗ 5,000 ꯃꯨꯛ ꯀꯔꯤꯒꯨꯝꯕ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯁꯤꯖꯤꯟꯅꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯈꯪꯒꯠꯂꯒ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯒꯤꯐꯠ ꯄꯤꯖꯅꯤ ꯃꯇꯨꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒꯤ ꯑꯦꯅꯥꯎꯟꯁꯃꯦꯟꯠ ꯇꯧꯖꯔꯛꯀꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯦꯞꯁꯒꯤ ꯂꯤꯡꯛꯇꯣ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨ ꯃꯌꯥꯝ ꯆꯪꯉꯒ ꯆꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒꯤ ꯑꯟꯁꯔꯗꯨꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯏꯔꯅꯤ ꯁꯤꯒ ꯍꯥꯏꯔꯨꯔꯒ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯤꯁꯤꯡꯁꯦ ꯏꯈꯤꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ The next day. ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯃꯌꯥꯝꯗ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯨ ꯃꯨꯛꯕꯪ ꯇꯧꯕ ꯆꯤꯆꯦꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯄꯤꯖꯔꯁꯤꯀꯣ ꯂꯩ ꯊꯝꯃꯤꯅꯦ ꯄꯤꯖꯔꯁꯤꯔꯣ ꯁꯥꯟꯅꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯥꯟꯅꯗꯣꯏ ꯒꯦꯝꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯄꯥꯈꯣꯟ ꯆꯟꯕꯤ ꯁꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯅꯣꯏ ꯑꯁꯣꯝꯗ ꯇꯧꯕꯁꯤꯡꯗꯨꯒ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯀꯅꯨ ꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯁꯦꯝꯅꯤꯡꯕꯗꯣ ꯁꯦꯝꯗꯣꯛꯑꯒ ꯇꯧꯖꯕꯅꯦ ꯃꯌꯥꯝꯁꯨ ꯈꯤꯇꯪ ꯅꯣꯛꯁꯦ ꯍꯥꯏꯅ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏ ꯇꯧꯕꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯄꯥꯔꯠ 2ꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗ ꯍꯥꯞꯄꯛꯀꯅꯦꯕꯀꯣ ꯆꯦꯅꯦꯜꯗꯨꯁꯨ ꯑꯩ ꯁꯤꯒ ꯊꯣꯛꯍꯟꯖꯔꯝꯒꯦ ꯑꯩꯗꯤ ꯌꯦꯡꯉꯣ ꯑꯩ ꯉꯔꯥꯡꯗꯒꯤ ꯑꯩꯅ ꯁꯤꯗ ꯈꯇꯥꯗ ꯈꯔ ꯏꯁꯟꯅ ꯊꯝꯃꯦ ꯑꯗꯨꯁꯤꯡꯗꯣ ꯑꯩꯗꯤ ꯍꯥꯏꯗꯣꯏꯅꯦ ꯃꯃꯥ ꯄꯄꯥꯗꯒꯤ ꯈꯔ ꯍꯪꯕꯗꯣ ꯑꯗꯣ ꯏꯆꯦꯃ ꯅꯣꯛꯂꯛꯀꯅꯨꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯍꯥꯟꯕꯁꯦ ꯑꯩ ꯏꯁꯥꯅ ꯇꯥꯔꯒꯁꯨ ꯌꯥꯝ ꯆꯥꯛꯇꯤ ꯁꯨꯔꯨꯡ ꯑꯅꯤꯗꯒꯤꯅꯦ ꯅꯨꯄꯥ ꯑꯃꯃꯝ ꯆꯦꯟꯊꯣꯔꯛꯏꯕ ꯑꯗꯨꯒ ꯄꯨꯂꯤꯁ 5ꯁꯤꯅꯅꯦ ꯇꯥꯞꯄꯅ ꯂꯣꯈꯥꯂꯪꯗꯒꯤꯕ ꯀꯩꯅꯣ 이제 형우라 ꯃꯣꯏ ꯊꯣꯛꯄ꯭ꯔꯥ 형우라 ꯅꯠꯇ꯭ꯔꯥ ꯁꯥꯗꯥꯟ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯔꯣ ꯆꯤꯆꯦ ꯃꯦꯝꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯤꯇꯕꯤ ꯍꯥꯏꯔꯣ ꯇꯕꯤ ꯅꯪ ꯎꯗ꯭ꯔꯦ ꯈꯤꯇꯪ ꯆꯤꯡꯖꯜꯂꯧꯅꯦ 아직도 만납시도 말이 ꯁꯤꯒꯤ ꯅꯥꯇꯣꯟꯒꯤ ꯃꯈꯨꯟ ꯑꯅꯤꯁꯤꯒꯒꯤ ꯑꯅꯤꯈꯛ ꯆꯦꯟꯊꯔꯛꯇ꯭ꯔꯅꯦ ꯑꯗꯣ ꯈꯨꯠ ꯃꯆꯥꯁꯦ ꯄꯨꯂꯤꯁ 5ꯅꯤꯗꯅ ꯁꯤꯅ ꯄꯥꯏꯔꯒ ꯂꯪꯕ ꯍꯧꯖꯤꯛ ꯆꯤꯆꯦ ꯃꯦꯝꯕ ꯅꯪ ꯍꯥꯏꯔꯣ ꯀꯔꯤ ꯅꯪ ꯍꯥꯏꯔꯣ ꯄꯥꯈꯣꯟ ꯑꯩ ꯑꯃ ꯍꯥꯏꯔꯣꯔꯥ ꯅꯨꯄꯤ ꯑꯃꯈꯛꯅꯅꯦ ꯐꯤ ꯁꯨꯅ ꯂꯩꯕꯀꯣ ꯐꯤ ꯁꯨꯅ ꯂꯩꯕꯁꯤꯒ ꯅꯨꯄꯥ ꯑꯃꯅ ꯍꯣꯂꯥꯒ ꯃꯉꯣꯟꯗ ꯊꯝꯕꯥꯜꯁꯦ ꯊꯝꯕꯥꯜ ꯈꯪꯉꯤꯗꯅꯀꯣ ꯊꯝꯕꯥꯜꯁꯦ ꯄꯤꯌꯦ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯗ ꯊꯝꯕꯥꯜꯁꯦ ꯄꯤꯔꯕꯅꯦ ꯅꯨꯄꯤꯗꯨꯗꯤ ꯄꯥꯈꯨꯝ ꯑꯃꯗꯤ ꯄꯤꯗꯣꯔꯤꯃꯦꯕ ꯃꯥꯁꯨ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯄꯤꯗꯣꯔꯤ ꯄꯥꯈꯨꯝꯁꯦ ꯀꯔꯝꯕ ꯄꯥꯈꯨꯝ ꯑꯣꯏꯅꯤ ꯀꯔꯝꯕ ꯄꯥꯈꯨꯝ ꯑꯣꯏꯅꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯆꯦꯜꯂꯒ ꯊꯝꯕꯥꯜ ꯄꯤꯔꯤꯕ ꯅꯨꯄꯤꯁꯤꯅ 그럼 강아지ꯀꯩꯁꯨꯝ ꯈꯪꯅꯗꯕꯤꯗ ꯅꯨꯄꯤꯁꯤꯅ ꯀꯩꯁꯨꯝ ꯈꯪꯅꯗꯕꯤꯗ ꯅꯨꯄꯤꯁꯤꯅ ꯐꯤ ꯁꯨꯅ ꯂꯩꯖꯕ ꯑꯗꯣ ꯂꯩꯕꯁꯤꯒ ꯅꯨꯄꯥ ꯑꯃꯅ ꯍꯣꯂꯥꯒ ꯀꯩꯁꯨꯝ ꯈꯪꯅꯗꯕꯤꯗ ꯊꯝꯕꯥꯜ ꯑꯃ ꯄꯤꯌꯦ ꯅꯨꯄꯤꯗꯨꯅ ꯄꯤꯗꯣꯔꯤꯕ ꯄꯥꯎꯈꯨꯝꯗꯣ ꯀꯔꯤ ꯄꯥꯎꯈꯨꯝ ꯑꯣꯏꯒꯅꯤ ꯄꯤꯔꯛꯀꯅꯤ ꯁꯤꯅ ꯀꯔꯤ ꯔꯤꯇꯟ ꯄꯤꯗꯣꯏꯅꯣꯕ 중간 강대민은 그이 더 오빠다래 ꯀꯔꯤ ꯇꯧꯕ ꯇꯥꯔꯦ ꯅꯪꯅ ꯊꯝꯕꯥꯜ ꯄꯤꯔꯕꯅꯤꯅ ꯑꯩꯅ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯏꯅ ꯄꯤꯔꯅꯦꯅ ꯈꯨꯄꯥꯛꯁꯤꯅ ꯃꯈꯥꯗ ꯑꯣ ꯊꯝꯕꯥꯜ ꯀꯣꯡꯒ꯭ꯔꯦꯁ ꯊꯝꯕꯥꯜ ꯄꯤꯔꯕꯅꯤꯅ ꯑꯩꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯤꯔꯅꯦꯅ ꯃꯈꯥꯗꯥꯏꯁꯦ ꯈꯨꯄꯥꯛꯅ ꯁꯦꯠꯂꯥꯡ ꯊꯥꯏ ꯌꯥꯝꯅꯅꯦ ꯂꯨꯖꯕ ꯂꯥꯛꯄꯀꯣ 이마쟁이 아이래 누가 누가 호 루자라가데 루자라가네 마사도네 쪼따나 까기바 그이나 루자로라가 쪼따나 까기바 호 루자발라가 루자다나 쫓다나 깡지마 루자로라가네 커피를 더 까용이나 먹라 빵kok라 얼마 호이는 좀이네 미싱 없다 납다 아요리마 ꯒꯤꯗꯤꯅꯦ ꯑꯩ ꯑꯃꯈꯛ ꯆꯠꯂꯛꯑꯒꯦ ꯈꯪꯕ ꯀꯩꯅꯣꯅꯦ ꯅꯨꯄꯤ ꯑꯃꯈꯛꯅꯦ ꯃꯃꯥꯡꯗ ꯒꯨꯗꯨꯛ ꯆꯦꯜꯂꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯒꯤꯗꯤꯅꯦ ꯅꯨꯄꯥ ꯑꯅꯤꯈꯛꯅꯅꯦ ꯃꯇꯨꯡꯗ ꯒꯨꯗꯨꯛ ꯇꯥꯟꯅꯩꯕ ꯃꯄꯨꯟꯁꯤꯒꯤꯗꯤ ꯐꯪꯗꯕ ꯀꯩꯅꯣ ꯑꯩ ꯆꯤꯟꯇ ꯂꯥꯛꯄꯅꯤ ꯇꯧꯔꯤꯁꯦ ꯊꯥꯏꯅꯒꯤ ꯀꯅꯠꯇꯦ ꯑꯩꯅ ꯑꯟꯁꯔꯁꯦ ꯃꯃꯥ ꯃꯣꯏ ꯇꯥꯔꯗꯤ ꯊꯤꯅꯤꯡꯉꯥꯏ ꯈꯪꯕꯤꯒꯗ꯭ꯔꯥ ꯈꯪꯗꯦ 그이나 하이더라 오토 잠깐 또 잠깐 엄마는 잠깐 찐으로 머리는 잠깐 하는 찐 뭐지기니 방금 아요리마 엄마는 그냥 비워요 어머니 그냥 나나 보니 숭례랩도 뭐 숭방디 먹는 거 까리나 엄마는 그냥 비워래 어머니 그냥 빠니 거래 자이네 자이네 아까 에이마 각sel하게 거 저로 하여간에 뽀치 타라보고 타라가네 마히리 숭빤 반데 뭐 많이 봤는데 봐 마미 다 이제 많이 봤는데 봐 이거 빨아리 신기하다 봐 빨아리 신기하다 가리노 칸게 오늘 제마 누장난 페마스 와라가 난 플롭 때때 이제 뭔가이노 그래 하이로라 하이로 아두디 마마 타라게 앙클 있다네 어차피 주내라가 는 바오는다 아이 라바 왜이래는 라바 밤이 फनेक से पीने दी पान मनी ने फनेक से पीने दी पान मनी नुपा वरसु ने लाबा वरसु फनेक से चन बिदि ने मथंग दी पाले के दुम पान मनी अदो इदिन अम खकन लेरा ऑफिस आउदन लोखा लंग थगी बकैनो जम पोथ नोकी बनी चॉकलेट न तोरा 아요리마
ꯆꯨꯝꯗ꯭ꯔꯥ ꯑꯩ ꯗꯁꯕꯤꯟ ꯂꯧꯊꯣꯛꯄꯅꯦ ꯀꯔꯤ ꯍꯥꯏꯅ ꯍꯪꯁꯤꯒꯦ ꯅꯪꯅ ꯑꯩꯅ ꯈꯪꯉꯒꯗꯤ ꯀꯧꯕ ꯈꯨꯝꯖꯕ ꯀꯔꯤꯅꯣ ꯃꯇꯥꯏꯅ ꯍꯥꯏꯔꯒ ꯈꯪꯗꯤ ꯈꯪꯉꯒ ꯑꯩꯅꯗꯤ ꯑꯗꯣ ꯑꯩꯅꯗꯤ ꯀꯧꯕ꯭ꯔꯗꯤ ꯃꯥ ꯁꯨꯈꯨꯝ ꯈꯨꯝꯃꯣꯏ ꯍꯥꯏꯕꯗꯣ ꯀꯩ ꯑꯣꯏꯅꯤ ꯈꯪꯗꯦꯕꯨ ꯀꯩꯅꯣ ꯍꯥꯏꯗꯣꯔꯛꯑꯣ ꯐꯣꯇꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯪꯅꯤꯗꯤ ꯀꯩ ꯐꯣꯇꯣ ꯅꯪꯒꯤ ꯐꯣꯇꯣꯁꯤꯒ ꯑꯩꯁꯦ ꯑꯣꯏꯕꯗꯣ ꯀꯧꯔꯗꯤ ꯈꯨꯝꯗꯕ ꯃꯨꯚꯤꯒꯤ ꯃꯇꯨꯡꯗ ꯉꯥꯡꯕꯤꯅꯞꯄ ꯀꯔꯤꯅꯣ ꯑꯁꯤꯅ ꯀꯩꯅꯣ ꯃꯥꯜꯂꯤꯉꯣ ꯄꯣꯠꯅꯦ ꯏꯁꯤꯡ ꯃꯩ ꯊꯥꯡꯒꯠꯄ ꯃꯥꯜꯂꯤꯉꯣ ꯀꯩꯅꯣꯅꯦ ꯀꯣꯟꯗ 네, 그런 거. ꯆꯐꯨ ꯅꯣꯏ ꯐꯖꯅ ꯍꯥꯏꯕ ꯃꯉꯣꯟꯗꯅꯦ ꯈꯪꯉꯕ ꯊꯥꯡꯅꯅꯦ ꯌꯥꯟꯕ ꯃꯇꯝꯗꯅꯦ ꯈꯪꯉꯕ ꯃꯥꯗꯤ ꯀꯞꯇꯕ ꯌꯥꯜꯂꯤꯕ ꯃꯤꯁꯦ ꯀꯞꯄꯤꯕ ꯀꯩꯅꯣ ꯊꯥꯡꯅꯅꯦ ꯅꯉꯣꯟꯗ ꯖꯥꯜꯂꯦꯗꯅꯀꯣ ꯑꯗꯣ ꯖꯥꯟꯕ ꯃꯤꯁꯤꯗꯤ ꯀꯞꯄꯣꯏꯕ ꯈꯪꯕ꯭ꯔꯥ ꯖꯥꯜꯂꯤꯕ ꯃꯤꯁꯤ ꯑꯣꯏꯅ ꯀꯞꯇꯣꯏꯕ ꯀꯩꯅꯣ ꯀꯩ ꯑꯣꯏꯅꯤ ꯃꯦꯗꯥꯝ ꯀꯩ ꯑꯣꯏꯅꯤ ꯄꯦꯗꯦꯃꯤꯅ ꯍꯥꯏꯕꯗꯨꯅ ꯀꯩ ꯑꯣꯏꯅꯤ ꯀꯥꯏ ꯑꯣꯏꯅꯤ ꯑꯩꯗꯤ ꯅꯣꯏꯗ ꯍꯤꯟ ꯃꯌꯥꯝ ꯄꯤꯔꯕꯅꯤ ꯍꯥꯏꯗꯤ ꯃꯆꯥ ꯃꯁꯨꯗ ꯅꯠꯇꯦ ꯐꯖꯅ ꯁꯟꯗꯣꯛꯅ ꯇꯥꯕꯅꯤ ꯀꯩꯅꯣ 야리 무슨 겁들고. 콩도. ꯈꯪꯗꯦꯕ ꯇꯤꯜꯍꯧ ꯇꯤꯜꯍꯧ ꯍꯧꯖꯤꯛ ꯅꯣꯏ ꯅꯨꯡꯉꯥꯏꯔꯣ ꯅꯣꯏ ꯊꯣꯡꯒꯥꯟꯗꯅꯦ ꯍꯪꯉꯕ 2,000 ꯆꯠꯄꯤ ꯑꯃꯒꯅꯦ ꯆꯥꯝꯃꯉꯥ ꯆꯠꯄꯤ ꯑꯃ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯅꯪ ꯀꯔꯝꯕ ꯈꯨꯟꯒꯅꯤ 1,000 ꯈꯨꯟꯒꯅꯤ ꯍꯣꯏ ꯄꯩꯁꯥꯗꯤ ꯄꯩꯁꯥꯅꯤꯗꯅ ꯆꯥꯝꯃꯉꯥꯗꯨꯁꯨ ꯄꯩꯁꯥꯅꯤ 2,000 ꯆꯠꯄꯤꯗꯨꯁꯨ ꯄꯩꯁꯥꯅꯤꯅ ꯑꯅꯤꯃꯛ ꯈꯨꯜꯂꯣꯏꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ No. ꯀꯩꯅꯣ ꯇꯥꯞ ꯄꯥꯏꯅ ꯐꯦꯡ ꯆꯣꯡ ꯂꯧꯔꯒ ꯁꯉꯥꯡ ꯀꯔꯤꯅꯣ ꯈꯥꯖꯤꯡ ꯅꯣꯏꯗꯤ ꯌꯥꯝ ꯂꯥꯏ ꯈꯪꯒꯔꯦ ꯑꯩꯈꯣꯏ ꯄꯥꯅ ꯉꯔꯥꯡ ꯍꯥꯏꯔꯛꯄꯅꯤ ꯁꯤꯗꯤ ꯈꯥꯖꯤꯡ ꯗꯩꯗꯤ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯑꯇꯩ ꯅꯣꯏꯃꯨ ꯃꯅꯥ ꯇꯦꯇꯦ ꯃꯆꯩ ꯍꯣꯇ꯭ꯔꯣꯡ ꯍꯣ ꯀꯩꯅꯣ ꯀꯣꯝꯕ꯭ꯔꯦꯛ ꯑꯩꯁꯨ ꯍꯥꯏꯒꯤꯗꯣꯏꯅꯤ ꯀꯩꯅꯣꯝ ꯀꯩꯕ ꯃꯅꯥ ꯇꯦꯇꯦ ꯃꯆꯩ ꯍꯣꯇ꯭ꯔꯣꯡ ꯃꯆꯩ ꯍꯣꯕ꯭ꯔꯣ ꯀꯩꯅꯣ ꯀꯣꯝꯕ꯭ꯔꯦꯛꯀꯤ ꯃꯆꯩ ꯍꯣꯔꯤꯗꯨꯗꯤ ꯑꯗ ꯃꯅꯥ ꯇꯤꯇꯤ ꯂꯥꯎꯕ꯭ꯔꯣ ꯃꯅꯥ ꯇꯦꯇꯦ ꯑꯗꯨꯝ ꯋꯥꯔꯤꯅꯤꯗꯅ ꯇꯤꯇꯤꯁꯨ ꯂꯥꯎꯗꯦ ꯗꯨꯒ ꯃꯅꯥ ꯇꯦꯊꯗ꯭ꯔꯣ ꯃꯥ ꯀꯣꯝꯕ꯭ꯔꯦꯛ ꯃꯅꯥꯁꯦ ꯆꯤꯡꯒꯅꯤ ꯀꯥꯔꯛꯇꯦ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯀꯩꯅꯣ ꯃꯣꯏ ꯁꯤꯗꯤ ꯌꯥꯝ ꯐꯦꯃꯁ ꯑꯣꯏꯒꯔꯦ ꯆꯠꯂꯁꯨ ꯐꯝꯕ ꯆꯠꯇ꯭ꯔꯁꯨ ꯐꯝꯕ ꯀꯩꯅꯣ ꯀꯥꯏꯗꯩꯅꯣ ꯅꯪ ꯁꯤꯅ ꯆꯠꯂꯁꯨ ꯐꯝꯕ ꯆꯠꯇ꯭ꯔꯁꯨ ꯐꯝꯕ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯤ ꯅꯠꯇ꯭ꯔꯣ ꯁꯪꯒꯣꯝ ꯐꯝꯕ ꯂꯩꯔꯨ ꯖꯒꯥꯗ ꯑꯗꯨꯝ ꯐꯝꯗ꯭ꯔꯣ ꯃꯀꯣꯛ ꯂꯩ ꯑꯗꯒꯤ ꯉꯥꯏꯈꯣ ꯃꯅꯨꯡ ꯄꯣꯠꯁꯣꯠ ꯃꯄꯥꯟ ꯐꯗꯤꯐꯔꯥ ꯄꯥꯟ ꯅꯣꯏ ꯌꯥꯝ ꯂꯥꯏ ꯈꯪꯉꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯗꯩꯗꯤ ꯑꯃꯈꯛꯇꯪ ꯑꯩ ꯁꯛꯇꯤ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯝ ꯂꯥꯏꯈ꯭ꯔꯦ ꯑꯃꯈꯛ ꯍꯥꯏꯒꯦꯀꯣ ꯃꯃꯥ ꯑꯃꯅ ꯃꯆꯥ 50 ꯄꯣꯛꯄ ꯀꯩꯅꯣ ꯃꯩꯈꯦꯠ ꯑꯩꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯤꯉꯩꯗ ꯆꯨꯝꯒꯔꯦ ꯊꯥꯡꯁꯥꯡ ꯃꯕꯨꯛ ꯑꯃ꯭ꯔꯤꯇ ꯀꯩꯅꯣ 문화 당상 ꯃꯕꯨꯛ ꯑꯃ꯭ꯔꯤꯇ ꯀꯩꯅꯣ 근데 ꯀꯩꯅꯣ ꯍꯥꯏꯔꯣ 문화 당상 ꯃꯅꯥ ꯊꯥꯡꯁꯥꯡ ꯃꯕꯨꯛ ꯑꯃ꯭ꯔꯤꯇ 근데 그요 ꯍꯥꯏꯔꯒꯦ ꯀꯤꯍꯣꯝ ꯆꯨ 문화 당상 ꯃꯅꯥꯗꯣ ꯁꯥꯡꯗ꯭ꯔꯣ ꯑꯗꯨꯗꯒꯤ ꯑꯗꯨꯒ ꯑꯃꯈꯛꯅ ꯃꯃꯥ ꯄꯨꯀꯪꯕꯤꯅ ꯃꯆꯥꯗ ꯄꯥꯎ ꯊꯥꯔꯒ ꯍꯜꯂꯛꯇꯕ ꯀꯔꯤꯅꯣ ꯀꯩꯅꯣ ꯁꯅꯥꯕꯨꯟ ꯅꯠꯇꯦ ꯅꯥꯎꯔꯤ ꯀꯥꯞꯄ꯭ꯔꯥ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯒꯨꯝ ꯇꯧꯔꯤ ꯑꯝꯇꯒ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯃꯃꯥ ꯄꯨꯀꯪꯕꯤꯅ ꯃꯆꯥꯗ ꯄꯥꯎ ꯊꯥꯕꯗ ꯍꯜꯂꯛꯇꯕ ꯁꯤ ꯈꯪꯉꯤ ꯐꯦꯗꯦꯕꯤ ꯑꯩ ꯈꯔ ꯀꯩꯅꯣ ꯁꯤ ꯌꯥꯝ ꯐꯦꯃꯁ ꯑꯣꯏꯕ ꯊꯥꯏꯅꯒꯤ ꯌꯥꯝ ꯐꯦꯃꯁ ꯑꯣꯏꯕ ꯄꯣꯠꯅꯤ ꯍꯥꯏꯔꯨꯔꯥ ꯇꯦꯟ ꯀꯥꯞꯄ mabuk kang kainuti nauri di mabuk kang brado hujung di mabuk lai di nauri na musmai kapi dana ten na mabuk to kang doktor do ten no chakrani do gi pau do laktre dana ado myam do khoy chiche sina igi furita ma mangok to khuna leba ko do ngasi mana simbi rak pane ado sida le re jengu myam se kaino da ngak se kaino oi gre ba ko se na namu misho da gi lo ba du ne ba ko do mangok sam du yam na phunba ado yam phajagre yam phajana se bi rak pagi ma thagat chari su phi gi mong yam thagat bane mayam subscribe to sanbiyo adom yam ngasi gi paokhon se ngai biragadi like subscribe comment to bi ba kawirakanu adu share di phare muina noina tawning draga su adu comment masam di thada biramo yam ai video se size ka listen jarage hojiki di bye bye